JFD na changsilliba no NRC no census ki khongchang asibu sogaladuna ngarang numidang Pourabi Lamjing Nupi Marup Pourabi na Khollao kaya Laoduna Meira Khongchat Chatkhre Pourabi dagi hauduna sawongbung crossing fawbo chatkiba Meira Khongchat aduda maikai adom gi masing yamlaba ima ibil kaya na saruk yaki Pourabi Development Committee Pourabi Rising Star Club amadi Pourabi yaifana harul kanglup ki thomi singsu saruk yaki ba Khongchat aduda Meira lup ki president Wahengbam Premila na hai lamdam asigi miyamna census tawdringai mamangda NRC hana tawgadabani haiba Khollao kaya Laoduna laklabasu pali balenga kasi na ngasi fawbo khangsinadana leiri karigum balenga kasi na matam chana miyamgi apamba matungina thabak tawramlabadi पामदबा थौदोकसिंग थोकलमलोय मणिपुर की ओइरकलिबा फिबम असिदा माइकई असोमगी मियामना सेंसस तौद्रिङैदा एनआरसी हाना पांगथोकपा हाइबसिदा मपुंग फाना सौगतकनी हाइना महाकना फोंदोकखे Meira pai bina yamna mana akhoi na chatsagi bang asin reli asia atai kari gi sunate hauji akhoi na sarkar na akhoi gi mayuk sida NRC chana dingai gi mairoi na akhoi census tawbi gano kari gumba NRC chana dingai matamda sarkar na nampu chapuda kari gumba census tawbi rakpa targa di madugi afakata daita punamak sarkar na pubi gadam ni census taw NRC chana dingai matamda kari gumba census taw abata rabag di nei yari ba akhoi Meira pai bi lepa leitana khongjang ase changsangani haidana aphoi ngasi apunba Khollao oina laujari no NRC no NRC no census no census khondok jingaida census census sobo yaroi